ahan badem na maroi pawa ma pandam pausi de gile kuchege chin kuki sing ST lista gi louthoknabagi matangda iba lairik fongkhre ST lista chalhoudrabadi Meetei sing tunglamchat leiroi haiba wakhallon da laanthengminnasi suramani historical census amadi gadget record sing the yumpham oiduna Meetei tribe union MTU na public stover deletion of nomadic chin kuki from the list of scheduled tribes of manipuri haina mingthon balerik amangasi Directorate of Information and Public Relations DIPR gi auditorium the fongkhre yeknabagi lalong khang dana ikoi mai pak pangamlo ST lista chalhoudrabadi Meetei singi tunglamchat leiroi haiba wakhallon da lantheng khudingmak thengna minna ba mathau tai haina MMTU gi Secretary Administration mutum suramani ne phongdokre wafam asi ni type chuthekta leiba DIPR da ngasi pangthokhiba lairik phongbagi thorum ga mari leina pawmi sing da mahak na phongdokhibani thorum adu da Manipuri University ke Anthropology Department ki retired pro Dr. W Navakumar na athoiba mithunglen huye lan pau pause ki editor maibam dhanabirna khanaba mithunglen amade MMTU ki President Salam Gaurav Kishore na thorum mapu oina sarukya ki loina lairik ki matang da Professor K Yugindro namyam da warol thamki lairik phongba adu ga mari leina na mutum suramani na hai Meetei purapasi karam bathak ta leiri ekhoi gi yeknabana kari tawrok ai haibadu ekhoi khangdoktuna adumak leiramki adubu ngasi de ekhoi hiram sing asi nainadaba yadaba phibam amada lagle maram asina haukiba puari leiramliba census amadi gadget sing gi record khomjinduna ngasi gi lairik asi puthokpani maru oina lairik asi puthokpada MMTU gi research and legal cell na soba thodang loduna lairik asi puthorakhibani lairik asi da manipur sin kuki sing ma to karam na sanglakhibano makhoina leibak asi gi citizenship tanduna khudongsa ba sing lona bo hon liba sigi matang du sumek sing na lairik asi da nainari loina na Meetei na ST lista chalhoudrabadi aikhoi gi tunglamchat leiroi haiba wakhallon da amato oina lantheng khudingmak thengnaminaba mathau tai tungi mirol da ikhoina purup asida hotnariba sing mayek sengna khanghanaba thabuk pangthoklam bahaiba se maru oi ST phangri phawa hanba leitana thengnaba changi Meetei singi hak tanba de yeknaba singna thingba ayetpa pirakli masi khangna ikhoi chatpa chumgani yeknabagi lalong khangdana ikhoi mai pakpa ngamle haina sumakha tana phongdokhi video sing bibagi damakta mayam pumnang po amuk kana thagachari and update ki damakta online Manipur YouTube channel na sibunuk sibiduna subscribe to biramu